Online Manipuri numidangi pau yengbiriba pumnamang puthoi laisomna khurumjari ahanbada maruiba pau. CM pham thadokta Kuki singda thoidokte separate administration ki demand makha chathakigani Itlf. Kuki sing separate administration ki demand makha ta na chathakigani haukiba nomaiji numita masana chief minister from deki resign tawkhraba N Biren Manipur thokliba irang asigi thodang pumba pufam thoi. Loidana Kuki sing ki separate administration ki demand makha ta na chathakigani haina Kukigi Civil Society Organization Indigenous Tribal Leaders Forum Itlf ki luchingba Gimja Buljong na phongdokre. Indian Express na akhana na lauba interview amada Itlf ki luchingba Buljong na phongdokhibada luchingba sindokpana anauba perspective ama piragani khongthang asina haujik leiriba issue asigi matangda wari sananaba hangdoklaga yai. Adum oinamak Kuki sing mitei gatung koina sangthana leiminaba ngamloidabana Kuki sing ki separate administration ki demand makha tana tawkhigani haiki. Itlf ki luchingba sina makha tana hai handakta CM famdagi resign tawkhraba N Biren bu state asida thokleba irang sida yawba loinana Kuki jo miyam de tek thaduna kangluba sibu muthanaba honabada chenaba miyoini haina maral siki. N Biren na CM famdagi resign tawbana Kuki sing ki khwaidagi maruoiba demand nate. Kuki sing ki khwaidagi maruoiba demand di tokhaiba administration ama fangnaba tanbani CM gi liching makhada miyoi kaya hali amadi logi wangma thabak kaya chathari. Uriba phibam asibu laksin bangamdrabanina madugi thodang mahangna pufam thoi amadi CM famdagi resign tawfam thoi N Biren na CM oiba natraga oidaba haibasi Kuki miyam gi oina thoidokte. Kuki singa miteiga sangthana leiminaba ngamloidabana separate administration demand makha chathakigani political solution khaktana Kuki singna taliba demand asigi warusin prokpangamgani. Adum oinamak CM hongdokpana Kuki singda kharadi safaragani haina khali anauba CM kanana oigani haiba khangde adubu khongthang asi positive oiba development amani haiki. Amaromda Kuki jo MLA tara lakliba chayol asigi manungda central leadersing unaraba yai hari loinana Manipur thokliba irang asigi warusin puraknabasu khanaraba yai haina pausina makhatari. Adum oinamak Kuki jo singna taliba separate administration ki demand asina mang tharaga central leadersing ga wari sagani haidi. Panba yabadi chief minister nongthumam Biren CM famdagi resign tawkhrabasu tampaki MLA nifu mak cham manabana president rule thamba natana anauba chief minister ama sinbada leiriba pibam asida ahongba leiroi haina su committee on tribal unity ko tugi wangangloi Angelun kip jena phongdokpa laikhrabani. Malengamba mihata chenaba pungkut marigi manungda puthoktrabadi asi bhakchang laukiroi JAC Imphal Eastki Morangkampu awang laikai degi laisram malengamba swift car da lakpa sakhangdaba singna nongmaina kaptuna halambagi thodokta chenaba miyoi sing pungkut marigi manungda puthokta tarabade asi bhakchang laukiroi karigumba misi asigi langla langjit puthoktuna JAC amadi leibak miyamda khangandrabadi makha taba waref kaya lauduna akanma khongjang changsingani hana misi asiga mari lenana semkiba JAC gi maikaidagi phongdoragli wafam asing asi JAC na Tinsit Road ta leiba Khewa Ahalufki thongda Tinsit Road ki mafam singda leiriba club amadi Maira Paibi Lup Singha Chathakiba wakat khongjang amaga mari lenana JAC ki convener Moirangthem Surkumar Maitena phongdokhibani Surkumar na makha tana phongdokhibada haujik leiriba leibaki irang asida Tinsit Road ta leiriba Maira Paibi amadi club kayana matamgi angama mateng pangduna lagli ekhoigi damakta ngakpinaba leiriba miyoi sing aduna micham miyamda onsilaga nongmai kablakpa mi hatpana chingba toroklabadi ekhoigi yeknaba asi kanano chahi nauriba angang asibu halamli basi karigino kari maramgi halibano mi amabu sanga hatpagumna hekta hatpa yabra mara leirabaso imung manung club Maira Paibi lekai gi authority da habiramba yai haiki amaromna misi asiga mari lenana police na pungkut marigi manungda chenariba miyoi sing fadaba tarabadi asi bhakchang laukhiroi karigumba misi asigi langla langji puthoktuna JAC amadi leibak miyamda khangandrabadi akanma khongjang yauna makha taba khongjang changshinnaba waref lawrakpa yai haiki.